Haukiba kumjali singa ni gasupna kulumdoigi megi tang ahumdagi kukizo narco terrorist singna maitei singi mathakta chatharakliba lan asida Manipur lengak amadi central lengakna ngasi fauba lokhat pamthokpa thabak lokhatana lakpana maram oiraga micham amadi mahairoi singna awaba thengnaduna lakhiba bu yaning deba phongdoktuna ngasi mahairoi singna pak sanna khongjang changsinkhre Manipur gi tongan tongan ba district laiba mahairoi singi mahairoi singna saruk yaduna yaning dabagi kholau kayaga loinena khongjang changsilli Terroristina kumaitai singda tawrakiba dumbai attack adu ngasi tahi ma hilaga ba powers ba ngasi gi stelinga ki force amadi khoi central lenga ki force singna thoi bida ba amadi hauzik lei ba lenga ki ikai khumna jari ba honorable CM Birena ngasi phawba loshin ba ngam driba ki maram aduga khoi satra singna khulai audana satwa peace rally da khoi central force singna makadumba itamti tamthiraba central forcing at gas smoke from the jingba season nariba si yaning da ba amadi ngasi ngarang da su khoi missile ting na jingba na tawduna buki narco terrorist singna khoi jamjaraba miyam mayamna siraklaba phawba siba khoi CM honorable CM na ngasi phawba tuminna leiduna leiriba si karigino ai khoi masi ngasi tha amagi manung da loshindragadi khoi school college khoi manipur da leiriba school college sing asi khangduna school ka bi aro amadi honorable chemna masagi oiba adi masagi decision chapchana longnaba adugumba lakpa demand sing do phangnabagi lakjabani Manipur ki haujik oiriba tangdu laitadaba fiba masina maram oiraga Manipur University ki undergraduate amadi postgraduate examination sing ngasi September ki tang mapan amadi hayeng September 10 gi oina yaithokre notification amagi matung inna examination gi date sing kona lauthorok lagani hairi Chairak asida September 3 ta Department of Education Schools Manipur na thokiba notification gi makha tarakpa oina hairiba numit asimaktada haibadi September 9 amadi 10 da school amadi college sing suti lauthokre Atopa mafamdagi puraklaga nongmaina kaptuna hatpa oiramba yai haina chingnaba nupa ama nongmaina kaplaba matungda hundoklamle hairi thaudok ase Imphal West ki sekmai kendro gi manung chana laiba fumlau amadi lairen sajik ani gi tera makhongda hundoklambani Iscom na fangba police report ki source amagi matung inna kaptuna hatoklamlaba nupa adugi maming Lalboy Mate alias Lilim Mate Galte Kawi Mahakasi Kangpokpi district ki Modbung gi manung chana laiba Sharon Wengdagi ni hairi Governor tamna lakhiba khongjang loisingbu kaisampa traffic point ta khamduna tan khaikhibagi thawongbu yaning daba phongdoktuna khongjang loisingna lepa leitana khongjang changsinna bahotnabada security force na khongjang loitamna tear gas cell amadi smoke bomb kaya langsinkhre ngarang numidang dagi hauraga khongjang loi amadi security force ani ki marakta muknakhiba adu ngasi nongalamdai pung ani fawba chathaki panba yabadi masing yamlaba nupi kayana khutta mera paiduna kwa kaithal mai kaidagi ngarang kaisampa tamna haigalakpada Manipur police ki masing yamlaba personnel kayana miyam adubu tan khaina bahotnabada tear gas cell kaya kapada miyoi kaya asoka pannangki masigi mamangda nupi sing aduna kwa kaithal mai kaidagi lakhiba sing aduna Manipur muthatpa yaroi Manipur gi DGP amadi security advisor lawthu kuki zo terrorist singna maitai sing dalan darakliba asi khudakta lefallu tampakta combing operation tawba yaroi khulngak pa phaba yaroi kuki zo terrorist sing khudakta muthatlu haiba kholau kaya laukhi Dun thatra
Kaapre. Tidim lambi ki na maning thangba saruk amadi Bisnupur district ka suhek thangnana lairiba Kangpokpi district ki manung chanba Laimaton Thangwa Khulgi UJB school manakta laiba Kunthra Taruk Shuba battalion Central Reserve Police Force CRPF ki Charlie company da ngarang numidang pung 8 lom tarakpa matamda kukila lawba singni thajaba miyoi singna amambagi khudong chaba lawraga CRPF ki camp tamna nongmei kapsilakpagi thodok thokre maduda manak nakpada laiba Manipur Police ki team sing amadi CRPF ani gi maikai degi shu handuna nongmei round kaya kapki aduma kuthoina misi mina thokibagi paudi leite Silibar. पकड़ो पकड़ो इनको मारो सालो लगाएगा ठोको ठोक United Committee Manipur UCM gi kumja lising ani gasuk na kun mari tagi lising ani gasuk na kun gataret fauba thaupu gadaba Central Committee gi member sing asi wasak lawbagi thoram ama lining to sanamahi temple da pangthokre President Oina YK Dhiren Vice President Oina Khuraizam Athoba Secretary General Oina Santana Hakpam Secretary Organization Oina Dipanjit Nithauzam Secretary Finance Oina Brojen Maitai Sorai Sam Yauna punna thaupu gadaba miyoi kunga mangana wasak lawki ngasi wasak lawbagi thoram aduda President YK Dhiren na lamdam asigi amata oibagi saktam sagatpada UCM na mapung fana thaugai puminagani haiki India lengak na hauzik Manipur da thokliba irang asi divide and rule sanabadagi thorakpani haiba mipung khudingmak na khangnare maram aduna Manipur gi apunbagi saktam thugaidanaba nungsi chanana amata oibagi wakhal adu UCM na sagatkani haina phongdokhi अखोई मियामना तौगदब थबक्ति करिनो हरकांदा मणिपुर की नेशनल यूनिटी कन्नबगी नमते कोई अमत तोइबा रिकंसल तौरकांदा मणिपुर दे खुंदामिनरिबा पुरु खुदिमक एकोई नुंसी चानना अमना अम कांगलुप ममना कांगलुप ममोगी मायोक्ता अपुम थमनबगी मोता एकोई अमत तोइबा मणिपुर की नेशनल यूनिटी में सागना बोनबगी थौदांगदा एकोई यूनाइटेड कमिटी मणिपुर न लौजगनी मरमदुना नौना थौ पुजिरिबा एकोइना अपुनबा यूनाइटेड मणिपुरी अमगी नमक एकोई अपुनबा थौदांग लौनबगी नमक एकोई लेरिबा मणिपुर दा लेरिबा कांगलुप खुदिमक कोई रिकंसल तौनबगी नमक एकोई थबक हानलगी चंगसल लबिसिदि हेना हुमांग चंगना चंगसनबो कोई कांगलुप की लेरिबा लुसिंगबसिंग उसुं कम्युनिटी लीडरसिंग पुनमक एकोई ताथोक तासिन तौदना मणिपुरी नेशनल यूनिटी में सागना बोनबदा चौबा एकोई टीम सिना थौदांग याजगनी